BSF की लीडर सिंह उंखनखरे उंखनबगी थौदोक अदुदा BSF ऑफिसर मगा कुकी सिंगी वांगांगलोय अमगा कन्ना अवाय अखुम तौनखरे BSF की ऑफिसर अदुना असुमना हाइकी अखोइना कनादागिसु अयाब लौबगी मथौ तादे मसे अखोइगी लेबांगने अखोइगी लेबाकी टेरिटोरियल इंटीग्रिटी अखोइना ngaakani marayet na borom da putsinna bohona gumse nakhoigi wafam da akoina taroi mafam asida laina na ba order phangbadagi mafam asida laibane haina phongdoki kuki singna PR laknaba amadi shutdown taunaba kanna honari haina social media singda thagana rakle mathangda idonik thona asna thamlakli medade Rakhine state ki mafam kaya loksin baloraba matong Arakan army na military junta ga political dialogue taunana ba ready leire haikre military junta gi makhota leihoriba haibabu India gi port semliba capital Sitwe China ki deep water port special economic zone energy facility terminus Andaman Sea dagi China Yunnan province yauna semba oil amasung natural gas pipeline semliba Yukpu township amadi island Munung township asikakta ngaire hairiba township ahum asida China amadi India ki project laibadagi Arakan army na attack tawdabani China amadi India da project sing asida akaiba piro haina thajaba hana na pikibani China na Rakhine state khakta da thadariba paisa ase 10 billion US dollar ne maramaduna China ki Rakhine state ta laiba project sing ngak na po China Myanmar joint security company ki military person sing ahan boy na ngak pahorgane panba yabadi Arakan army na Gwa township loksin ba nongan baga Arakan army ki deputy chief China da satuna wari sana rubani madugi matung tarakpa oina Arakan army na military junta ga political dialogue tawba yarakhibani Arakan army ki partner oideba Three Brotherhood Alliance ki Tang National Liberation Army amsong Myanmar National Democratic Alliance Army su China ki mediator makhada military junta ga political dialogue tawsi haiba yakhre Arakan army ki demand di autonomous state PU haibani Tang National Liberation Army amadi Myanmar National Democratic Alliance Army su sab manana autonomous state demand tawragane EAO singna area dominate tawdringai mamang military junta na Three Brotherhood Alliance sing wari sana na ba khulai hana thadu u haikibani haujikti EAO singna area control tawba loikrabani na Myanmar military junta gi response kari lakpage amadi China na karamna mediator oibage haiba adu yengba tare China gi project ngakpagi mamingda Chinese private army Andaman Sea da laisilakpa haiba se India gi security da hena saw threat amani haina iduning thongna thamlakle